Social media sina kaitin etekta zomi revolutionary army ZRA yawi haibadu aranbo wafam ni kangbu kharna naga kuki conflict ZRA bu pusinna ba hotna bani mafam adu da ikhoigi jurisdiction wang madani ikhoigi lanmi mafam adu da leite ZRA Yaribok ukrul lambi da Tangkhul community sing chathok chasin thinglagani Jingso katamnaw long Eastern Students Union Kamjong District Chasat Village talaiba Kukisingna mathakta matam kaktana makal kuding maki business yauna economic activity pumba matam kaktana thingjillagani lauthoki ba adu pum kunmari gi manungda withdraw tawdrabadi karigumba withdraw tawdaba taragadi sangsat road power gi yaripok ukrul lambi Tangkhul community gi miyoi sing chathok chachin tawba thinglagani haina village volunteer Eastern Zone Kuki Jongam na thadorak pacherol amana hairi cherol asina makata na hairi basa sat khulgi kuki misam singki mathakta matam kaktana economic activity sing thingjilagani hairi basi yamna sumdaba inhuman oiba thawong amo oiba tanatana leiminari bakang bu singki mathakta amana amabu ikai khumna duna nungsi chana leiminna ba haiba principal adugi mayuktani kuki community singki maikai degi Tangkhul community sing da nungai roidaba thawong ama tasa thakiba leite maram aduna asigumba thawong asi akan mamong de yaning de amadi condemn tawi kuki singki mathakta Senmitlon ki oiba athing batham bagi khongchang asi cherol asi thok padagi paraga pungkun marigi manung to withdraw tawgadabani karigumba withdraw tawdaba tarbadi sangsat road phawraga yaripok ukrul lambi da Tangkhul community gi miyoi sing sathok sasin tawba thinglagani masida thoklakpa phafategi daita pumba jingso katam naw long Eastern Student Union Kamjong District na pugadabani haina akan bu waron kaya thamlakli Nemsaki gena deputy CM oibagi matang da kuki manung da sayet na bathorakle separate administration ki demand da kuki jo MLA sing amasung kuki miam ko puna khongjang sangsin minaram ba kangpokpi kendro gi MLA Nemsaki gena deputy CM oina laiki ba sida kuki jo manung da sayet na ba amasung pen na tamakaya ama thorokle kuki jo gi active Kimnai how kip ki maikai de ginem sakip gena deputy CM oi ki basi kuki miam gi represent tawbagi muhtam hakila nai apam ba yengla thabuk tawki bani kuki singi maru oi isu oi riba separate administration amasung land right ki isu sing asina thaidun thamlam ki bani mahaki khongtang asi Kukisingna justice amasung recognition ki damakta sangsil le khongjing asida ninghanna ba hotna bani haina kuki community manung dagi leptana criticize tawnarakli Foreigner target phadun investigation sa tharingai de Myanmar dangam khina ron da lansin nar hotnaramba Slovakia national amasu phare Indo Myanmar border ngamkhai paring lansin na kulai paiba ethnic armed group sing the military training drone amadi yamla kuju kulai kaya consignment orambagi maral da US ki national ama yauna puna foreigner target phaduna NIA investigation sa tharingai valid travel document yaudna Mizoram amadi Myanmar dagi lona bangam khai paring lansin na hotnaramba masagi sahi yankai ga nipan suraba Srovika gi national amasung Mizoram da security force na phagat pangam kre Mizoram police ta yumpham oiba thajaba yaba source amagi matung ina Mizoram amadi Indo Myanmar ngam khai naron da lansin na bahonaramba Slovakia gi national adu police custody de thamduna wahang phongsa thaba hokre adu maku Mizoram police custody da phaduna leiriba foreigner adu gi maming matha hojik phawbugi oina official oina disclose tawdana leiri police custody da leiriba Foreigner miyoi adu Mizoram Police ki Intelligence Agency amadi Central Security Agency singna kupna wahang pohung sathari hairi Mizoram amadi Myanmar ngamkhai naron da lansin naba Foreigner national aduna karigi damakta hona rambano haiba adu investigation satharba matung da mayek sengna kang mangam lagani mahakpu Mizoram gi Sia district headquarter dagi kilometer humpu humraga manga rom salaga Indo Myanmar ngamkhai paring da leiba Lucky village tagi Assam Rifles na phagat pangam kibani ningsing baya badi haukiba tha sigi tara humdui de US ki national ama yauna Ukrainian taruka konana punna foreigner taret ain kaina Indo Myanmar ngamkhai lansin dun illegal activity satharambagi maral da NIA na faduna hojik investigation sathaduna leiribani Lupa crore chamri ga nipan henbarum ki polom sing mikhal ga mari lena na phagat kre Election Commission of India na assembly election pangthok ka durbi state mari amasung union territory amma da hokiba thasi gi oina mikhal asina na balugi wangma rambalopa crore samri ga Nepal lom phagat pangam khre mikhal money power sina babulan thengna ba commission asina paikhalak khongthang singi manung sanna mikhal gi matam lauthok tringai gi mangoina electronic seizure management system February kun gate ta gi thabuk hun kiba maram na senpam amagi atopa polam kaya phagat pangam kibani apun balupa crore samri ga nipan rom oigada polam sing ase sel oina lupa crore tara ka taret ka lakh nifuga mari yuda crore lakh crore kuntra ka taret ka lakh humfuga nipan drakta crore shama humfuga taret ta lakh kuntra ka nipan mamal tangba jewelry gi item da crore kun humda amasung atopa poram sing da crore sama humfuga humdoi lakh kuntra oiki Assam Tamil Nadu Kerala West Bengal amadi Pondicherry da mikhal pangthok ka doribani
Asia thokliba langi chaitheng India da su phangba hore petrol amasung diesel gi mamal lengdana thamnaba central government na excise duty hanthahangre. West Asia da hojik thokliba langi chaitheng asina India da su makhal makha kaya marum amada chaitheng phangba hore miyamna awaba mayokna gadabasi yenglaga petrol amasung diesel gi mamal hanagumna lengdana thamnanaba central government na loramba excise duty gi chang yamna hanthahangre. Petrol amasung diesel liter amada lauba excise duty lupa tara hantahalagani haina lauthokre matung tarakpada petrol liter amada lauba excise duty lupa ahum oiragani diesel gina central government na loramba excise duty ama fawba lauraroi excise duty hantahanba central government na gazette notification ama thokre notification asigi matung ina Imphal da hana piramba petrol gi mamal lising amada lupa 99.25 pirambadu ngasisu adum lengdana leiri mataw asuna diesel liter amagi mamal lupa 85.26 adu haujiksu lengdana leiri tawbadadi central government ta karamba revenue adudi sathina hantharabani haibadi diesel amasung petrol gi mamal asi thokliba irang asina maram oiraga yamna wangkhalakle haibani adumapu petrol amasung diesel da mari lainaba state government singna loramba value added tax sing adudi haujiksu karimata hantha dana thamli Prime Minister Narendra Modi na laibasi ki Chief Minister Singh video conferencing ki kuthangda unabasida state Singhda lauriba value added tax bet asishu yariba makai tananaba appeal tawraba yai haina launari oil amasung natural gas ki mamal ase hojik thokli balana sina maram oiraduna tamba ngamdaba fibam ama adumayok nakhigadawri mayok narakadawriba khudong thibasing ase ningthina laksil laga thamhaudragadi potchai gi mamal ka hena wangkhalakpa chathok chasin tawbada apan mathorakpa amasung aviation fuel gi mamal wangkhalakpa na maram oiraduna aeroplane paiba fawba leblakpa yabagi oithokpa leireklibasi yenglaga pumnama ase thengnanaba thabak lokhalminase haiba appeal ama tawraba yai Mapung oina Manipur hauji miyamna oil and natural gas ki problem leitabagumna launari masiga mari lainana ministry amasung authority gi maikaidagi tha uhumena sijinaba konanaba LPG amasung petroleum products stock ta lei haina phongdokli adobu nauna pusilakliba potlamsing asidi mamal wangna laklabadina leingakna excise tax amasung state government na value added tax hanthahalaga miyam wahandanaba phana kana honajaraga sulana sina leblak tragadi amuka hena chaitheng nanglakhigani thau fangnadabagi wathok ama hek lakpada northeast state ta pibada athing mayam ama thamlakani matamduda Manipur amasung apik state singdadi yamna sathiba chaitheng fanglakpa yai haina panari hi anidagi manga phawbi angang sing pungamadagi hena phone paihaloi dawani Masagi chahi ani subadagi na mga fawwi manungda laiba angang sing nomada pungamadagi hena mobile phone paihaloi haina American Academy of Pediatrics ki guideline na phongdokli malengi mafam ayamada chahi nauriba angang sing na mobile phone sizinabagi chang hingalakpa maramna nongmada kayam kuina mobile phone paihangadagi haibigi matangda akaknaba matam ama laptop pagi tangai fadaba fibam ama lakli chawkholakpagi matungina online da mahi tambagi thawong chatharakpa maramna angang sing da mobile phone paihandaba haibasimadi oithoklaroi daba wafam ama oiri amang atongi matang da kupna khangdoknabagi pandamda American Academy of Pediatrics na chahi nauriba angang sing bunongmada kayam kuina mobile phone sizinaba yahangadagi haibigi matangda thijinduna lakhi matam sangna mobile phone sizinabana angang sing butumba amadi yahubagi matam naihandabaga loinana pugning wakhalgi oiba khudongchadaba kayamarum mayong halai Masagi mahi tambada khurau thangan bagal loinana mathauda pugning changba ngamlakte pumnama asigi yenglaga chahi nauriba angang sing mobile phone pahenbagi Mahutta chen chongduna sana hangadabani haidi chahi ani fawbi manungda leiba angang singna mama mapa machin manau amadi yumlon kairon nabagi matau tammi chahi ani hen khraba matungdagidi kanagadaba hiramda angang singbu nongmagi ngahak mobile phone paihanbada thoidokna kaiba lehande akaknaba matam khara khak digital media sijinahanbagi matangda American Academy of Pediatrics na yariba makai charingai thaklingai da mobile phone paihaloi imungi thabak tauna phone sizinabagi hainabi leheloidabani tumgadaba pung amarom walingi mamangda pahenba natana tumlamdaida mobile phone paheloidabani khwaidagi maru oiba wafam amana tumpham kada mobile phone thambagi matangdani mobile phone amadi electric device pumnamak tumpham kada thamloidabani matamgi awonba matung ina inkhalakliba nahasing social media dagi lapthokpa ngamdabagi mawong ama mayik singna uba phangle honglaliba matamgi ichelga sagonaduna chatpada thoidokna akaiba leite adum oinamak social media sizinabagi amang atung pumnamak angang singda ningthina khanganbagi tangai fadabalai phana yamna singba angang oirabasu social media sizinaba matamda soibadagi aranba thawong kaya chatharakpa yai